Kakching Police Station की मनुंग चनलैबा Kakching Pazilaikai Ayangbung Parengta leiba Thabakta Potharaba Dr. Nongmaitem Birchandra Chahi Humfutaret Apopa Laikhidraba Yaimagi Yumgi ground floor da Sakangdaba Singna hand grenade ama thamchilamlei Pausina hai ngarang midang wairam pu mangarom tarakpada Mashakhang dabanaha ni laglaga bom adu yumgi ground floor da thamlambani haidi Mafam adu gari gi garage oibada natana mi ngaifam oina su sizinaba mafamni bom adu kanana kari maram gi damal thamlam libano haiba adu chap jana khangba ngamdrabasu sel gi demand ga mari lainaramba yai haidi bom leire haibagi pau hek phangbaga Kakching Police ki OC Wangthai Mayum Romina Luchingba Police ki team amana laktuna yengsinki bom adu ngarang numidang pung 8 ga mininimfu mangarom tabada Manipur Police ki bomb disposal squad lagdaga aswayangam yawhandana laukhatkre hairi yumlakta bom thamjilambagi thawang adu yaningdaba phongdoktuna laikai adugi miyamna Dr. Birchandra gi yumda wakan mifam ama satakre wakan mifam adugi matangda Dr. Nongmaitem Pramodini na hai Dr. Birchandra hariba myoy asi ana layang gi lamda Kakching amade Manipur gi mafam kyada miyam gi thogal tawduna laklaba myoy ni later laira kaya bu yam lemna laying biduna myoy kya gi punsi kanduna lakpada natana lamdamasi gi thawdo watho kya da amade chakwa thorang gi thabak kya da achawu mateng pangduna lakliba myoy amasuni leibaki irangna asi yauna wanaraba matam asida mikungna taba mafamda bom thamjinba yaningde aran alhui yaurabasu puno tathok tasin tawduna khanaraga yanaba purangnaba honabiu hainasu mahangna makha tana appeal tawki miyoi ba haibasi apen penada adagi loan phawdoknadaba adugumba mayam ama leirambasi yai adugo punamak adu akoina wari sanaraga khanna nainaraga kari tawba yaba kari tawba yadaba haibu loina akoi khanaraga thokpa ngakani asum haina yamna luraba tangpham asida yamna siraba tangpham asida misam praja miyam marakta yum amada yumna kikik tanadana leiriba adagi mi kungna taba mafam asida asigumba bom ama thambiramdana aki akhang lamhanba haibasi yamna laiba siba amani haina lomse ngarang numidang maksu akoi pung 10 makhai 10 tagi bawo leigada miyam sini painaraga kari phukadolibano karamno haibasi yamna aki akhang leiga tandu leita daba amaga hapsindirabasi matung manau amukanya pagidana ba ina mati mafamda haibasi